exchange bong mutang long na o confirm or section view kari pono yaw rai sibo hey गाड़ी का लागू ब्रो बुगी गाड़ी ना मना खरा पौनी ना नुआय ब्रो मरम चादना आईडी अदुम पंदौ तौदबनेदा सर बोले रे ai nupi nangsu makha kumo mi le fumayo nang na hang soi ti khum do mande hagulu ta dura elemba sir namit na nasin le kari no mi nang to si buding phan ne rak koi koi ni phang ni ko ai cha chen di cha ki de na chen yo ro bi na san ha bi ya du manan ro bus hey hey nang ti sigena san ni kya tan ja yo hey ko asigi thongdo asibo min akhong orwa miyo singge khoi yakte khak la ma chatte ya nang kana no Kurumjari, Singjamei 360 की लाइव मीटिंग ताबीरिबा ख्वाई पुमनमकपु मेरिना ओइनामना तरामनोक चबगलोइनना खुरुबजरी ngasi mayamna hojik ngahaki mamangda haizaba tare mikup kharagi mangda the check post hairiba film asigi official trailer release tawzakre mayam sung soi shoidana meeting tabiram lagani aduga ekhoi thoramsi hogdu obamatung tangkhai chalakpa mikup taso amuk chapmana ba hojiki official khoi trailer se amukasu mayamda uchagani aduga loira aba matung da so amuk uchagani aduga ngasi khoina tawzagadaba se Singjamei 360 na ngasi fawbada lepa leitana tongan ba khoigi local filmmakers adagi producer director aduga sumang kumhaigi artist kaya ama adagi music ki lamda leiriba khuding makse khoina promote tawraga lakpagi saruk amo oina ngasi se liklam motion pictures na puthok chaba the check post hairiba film ibibasada doren naurem aduga director producer amadi editor se Mahesh Konsam aduga hairiba khoigi check post hairiba film sigi oiba casting haizaba tare yamna mamal yamba miyoi ngaktani miyoi amamam khak unazaba matamda yamna mapung faraga dabani adubu miyoi manga haizaba tare da check post da saktam langba maru oiba saktam langba miyoi manga ni khoigi nakta tengsin biribasi mathang ai saktak chage aina thodo hendokna yamna hena haidraga su mayamna adum sakhangnaraba oza joy vidya thank you linksin bire adagi mathang da Angel Simra Angel su tangkhul gi kai haini yamna maming leiba actress amani aduna taramnok cheri Angel aduga ahum subada leire oja gi chandra khangdaba kanam leiramaroi aduna thodo hendokna aina yam kana haidraga su adumak mayam da saktak cheri aduga mari subada tamo loken wa hengbam taramnok cheri tamo aduga mathang da tamo sur hoi adu khoigi interview sida tawdoi singa sigi oibase yamna lively oba interview ma khakni kaino habi matam da check post hairiba film sida
ꯊꯦꯡꯅꯕ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯌꯥꯝꯗ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤꯁꯤꯡꯁꯤꯗ ꯅꯩꯅꯖꯒꯗꯕꯅꯤ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯣꯁꯇꯔ ꯃꯌꯥꯝꯗ ꯔꯤꯂꯤꯁ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯂꯦꯡꯈꯠꯄꯤꯔꯒ ꯑꯃꯨꯛꯇꯪ ꯔꯤꯂꯤꯁ ꯇꯧꯁꯤ ꯁꯤꯠꯁꯤ ꯆꯥꯎꯅ ꯇꯧꯕꯤꯔꯣ ꯑꯗꯨꯃꯥꯏꯅ ꯁꯤ ꯈꯔ ꯑꯩꯈꯣꯏꯁꯨ ꯃꯅꯤꯡ ꯆꯠꯁꯤꯔ ꯀꯥꯏꯗ ꯊꯝꯁꯤꯒꯦ ꯑꯩꯈꯣꯏ ꯄꯥꯏꯔꯒ ꯇꯝꯃꯣ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯁꯤꯖꯔ ꯑꯃ ꯌꯥꯎꯁꯤꯔꯥ ꯑꯗꯣꯝꯗ ꯄꯥꯏꯁꯤꯔꯥ ꯍꯣꯏ ꯁꯤꯖ ꯑꯝꯇ ꯂꯪꯖꯔꯗꯨꯅꯤ ꯄꯥꯡꯒꯜꯁꯨ ꯌꯥꯝ ꯀꯜꯂꯤꯀꯣ ꯑꯣꯖꯥꯁꯦ ꯆꯍꯤꯁꯨ ꯅꯧꯔꯤꯕꯅꯤ ꯆꯍꯤꯁꯨ ꯌꯥꯝ ꯅꯧꯔꯤꯕꯅꯤ나 ꯄꯥꯡꯒꯜꯁꯨ ꯃꯌꯦꯡ ꯇꯥꯗꯦ ꯁꯤ ꯊꯝꯁꯤ ꯌꯥꯝ ꯆꯦꯠꯅ ꯆꯦꯛ ꯄꯣꯁꯅꯤ ꯌꯥꯝ ꯐꯖꯩ ꯑꯣꯀꯦ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯂꯣꯟꯆ ꯇꯧꯖꯔꯦ ꯑꯩꯈꯣꯏ ꯐꯤल्मꯁꯤꯒꯤ ꯄꯣꯁꯇꯔꯁꯤ ꯊꯝꯖꯔꯒ ꯂꯣꯏ ꯇꯧ ꯃꯌꯥꯝꯗ ꯂꯣꯟꯆ ꯇꯧꯖꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯊꯝꯖꯅꯤꯡꯕ ꯑꯃꯅ MC Shorts ꯂꯤꯛꯂꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯤꯖꯔ ꯃꯆꯥ ꯑꯃꯈꯛꯇꯤ ꯊꯥꯗꯣꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯂꯔꯁꯦ ꯑꯃꯨꯛ ꯔꯤꯂꯤꯁ ꯇꯧꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤ ꯑꯣꯏꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯒ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟꯕ ꯁꯣꯔꯠ ꯐꯤꯜꯝꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯊꯥꯒꯠꯂꯛꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯅꯛꯅ ꯆꯥꯟꯅꯕꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯔꯒ ꯑꯁꯤꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯐꯪꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯒꯦ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯥꯁꯤ ꯑꯍꯥꯟꯕꯁꯤꯗꯤ ꯑꯣꯖꯥ ꯖꯣꯏꯕꯤꯗ꯭ꯌꯥꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤल्मꯁꯤꯒꯤ ꯑꯣꯏꯕ ꯗꯥꯏꯂꯣग ꯑꯃ ꯃꯌꯥꯝꯗꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯑꯝꯇꯪ ꯗꯥꯏꯂꯣꯒꯁꯤꯗꯤ ꯐꯤꯂꯝꯒꯤꯗꯤ ꯀꯌꯥ ꯆꯤꯟꯐꯥ ꯄꯨꯅꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔꯁꯨ ꯇꯧꯔꯛꯇꯕꯅꯤꯅ ꯍꯩ ꯅꯪꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯃꯐꯝꯁꯤꯃꯛꯇꯗ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯣ ꯄꯨꯡꯐꯝꯗꯨꯗꯤ ꯉꯥꯏꯃꯤꯟꯅꯁꯦ ꯉꯥꯏꯈꯣ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯗꯨ ꯀꯃꯥꯏꯅ ꯇꯧꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯒꯤ ꯉꯥꯏꯈꯣ ꯅꯪꯒꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯦꯅ ꯀꯩꯅꯣꯝ ꯍꯥꯏꯈꯤꯗꯥꯏ ꯍꯜꯂꯛꯇ꯭ꯔꯕ꯭ꯔꯥ 마서 할라키드래 토이나 칼루누다 노무나드라 노무마 할라바시 낭기 나나우니 빠도 할라로이 마보이나 핫크럽네 카나브라 셋 뉴스 달로코이 그이노 달로코이 도비리세 나데 비즈니스 푸노 도미나 시에나 달로코이다 아이 안감바 시알 비자 그래 아두가 시 마이 빠바 모동시다 아이 시아비 비즈니스 게기노 나데 달로코이 이제 뮤시 드리라고 달로코이 밤시게노 오이네 마팜 제기 없는데 카나브라 마도 юм능하는 가다보네 팔서파트르쇼 아르케기 юм네세 밀레카이 빨리니 이모 문능 레이니 그이는 खरीदा ꯋꯥꯔꯤ ꯑꯇꯩ ꯑꯇꯩꯗꯤ ꯀꯣꯟꯅ ꯁꯥꯟꯅꯕꯤꯔꯣ ꯃꯐꯝ ꯑꯁꯤꯒꯤ ꯌꯨꯝꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯩ ꯄ꯭ꯔꯙꯥꯟ ꯑꯃꯅꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯗꯥꯏꯗꯅꯣꯝ ꯁꯥꯕꯤꯔꯣ ꯀꯩꯅꯣ ꯃꯌꯥꯝꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ ꯃꯌꯥꯝ ꯈꯜꯂꯤꯁꯦ ꯅꯨꯄꯤꯁꯤꯕꯨ ꯂꯩꯕ ꯌꯣꯟꯕ ꯌꯥꯕ ꯑꯣꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯂꯦꯝꯕ ꯅꯪ ꯑꯩꯒꯤ ꯁ꯭ꯇꯥꯐꯅꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯀꯣ ꯅꯪ ꯌꯥꯎꯔꯛꯀꯅꯣ ꯑꯩ ꯑꯣꯐꯤꯁꯤꯌꯦꯜ ꯆꯦꯅꯦꯜꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩ ꯆꯞ ꯆꯥꯅꯁꯨ ꯇꯧꯏ ꯅꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯦ ꯁꯤꯗꯤ ꯑꯣꯐꯤꯁꯀꯤ ꯋꯥꯡꯃꯗꯅꯤ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯅꯪꯕꯨ ꯃꯤꯅ ꯁꯥꯔꯕ ꯂꯦꯝꯕ ꯅꯪ ꯑꯥꯎꯠ
ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯗꯥꯏꯂꯣꯒꯁꯤꯡꯁꯤ ꯍꯥꯏꯔꯤꯕ ꯆꯦꯛ ꯄꯣꯁꯠꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯗꯥꯏꯂꯣग ꯉꯥꯛꯇꯅꯤ ꯑꯁꯦꯡꯕ ꯈꯟꯅꯔꯕ꯭ꯔꯥꯅ ꯑꯩ ꯈꯪꯗꯣꯛꯀꯦ ꯇꯧꯔꯝꯕꯅꯦ ꯃꯅꯨꯡꯒꯤ ꯗꯥꯏꯂꯣग ꯉꯥꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯍꯣꯏ ꯑꯗꯨ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯒꯁꯤꯒꯤ ꯃꯅꯨꯡꯗ ꯂꯦꯝꯕ ꯑꯗꯒꯤ ꯑꯥꯔꯀꯦꯅ ꯆꯤꯡꯕ ꯃꯤꯡ ꯄꯜꯂꯒꯗꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐꯤꯜꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯔꯣꯜꯅ ꯂꯧꯕꯤꯕꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯝꯂꯞꯅ ꯃꯊꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯥꯟꯅ ꯍꯥꯏꯖꯔꯒꯦ ꯑꯩꯅ ꯂꯨꯈꯣꯏ ꯀꯧꯋꯦ ꯑꯩꯅ ꯂꯧꯖꯔꯤꯕ ꯔꯣꯜꯁꯤ ꯂꯨꯈꯣꯏꯅꯤ ꯀꯦꯔꯦꯛꯇꯔꯗꯤ ꯑꯩꯁꯤ ꯌꯥꯝ ꯐꯕ ꯅꯝꯕꯔ 4 ꯂꯂꯣꯟꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯃꯊꯪ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤꯅ ꯄꯔꯁꯣꯅꯥꯒꯤ ꯔꯣꯜꯅꯤ ꯑꯗꯣ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯔꯣꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤꯀꯣ ꯑꯣꯖꯥꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯆꯞ ꯃꯥꯟꯅꯩ ꯁꯤꯒꯤ ꯐꯤꯂꯝꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯤ ꯉꯥꯛꯇꯅꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯗꯤ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯗꯤꯀꯦꯠ 2, 3, 4, 5ꯒꯤ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯄꯥꯝꯖꯕ ꯃꯤꯠꯌꯦꯡꯁꯦ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗꯨꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯃꯇꯝꯗꯨꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨꯅꯦ ꯑꯩꯈꯣꯏꯅ ꯁꯥꯔꯒ ꯇꯧꯕꯗꯣ ꯑꯗꯨ ꯑꯩꯒꯤꯁꯤ ꯄ꯭ꯔꯙꯥꯟ ꯑꯃꯅꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁꯇꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅꯕꯒꯤ ꯄꯥꯝꯕꯩꯁꯦ ꯊꯤꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕ ꯄꯥꯝꯕꯩꯅ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕꯒꯤ ꯂꯝꯕꯤꯗꯨꯗ ꯆꯪꯁꯤꯟꯕ ꯃꯤꯁꯛ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔꯅꯦ ꯑꯩꯁꯨ ꯂꯧꯔꯤꯁꯦ ꯑꯍꯥꯟꯕꯗ ꯁꯤꯡꯖꯃꯩ 360 ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯄꯨ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗꯒꯤ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯊꯣꯛꯄꯅꯤ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯂꯦꯝꯕ ꯍꯥꯏꯕ ꯀꯦꯔꯦꯛꯇꯔꯁꯤ ꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝꯒꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯖꯕ ꯊꯤꯕ ꯉꯥꯛꯇ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩ ꯈꯛꯇꯅꯤ ꯑꯣꯏꯖꯕ ꯊꯤꯕ ꯌꯥꯎꯗꯕ ꯑꯩꯁꯨ ꯅꯠꯇꯦ ꯑꯗꯨ ꯇꯥꯗꯅ ꯍꯥꯏꯗꯣ ꯑꯣꯟꯅꯔꯦ ꯑꯩꯁꯨ ꯑꯣꯏꯖꯕ ꯊꯤꯗꯕ ꯃꯤ ꯑꯃꯅꯤ ꯅꯠꯇ꯭ꯔꯣ ꯃꯃꯩꯗꯗꯤ ꯀꯣꯟꯅ ꯊꯤꯔꯛꯄꯩ ꯋꯥꯅꯤ ꯑꯍꯥꯟꯕ ꯊꯤꯔꯝꯗꯦ ꯇꯥꯂꯨꯈꯣꯏꯅ ꯐꯠꯃꯟꯗꯕꯒꯤ ꯑꯩꯁꯦ ꯑꯣꯏꯖꯕ ꯊꯤꯍꯜꯂꯛꯏꯅꯦꯕ ꯂꯥꯁ ꯍꯥꯏꯕ ꯌꯥꯏ ꯑꯩꯁꯦ ꯐꯤꯂꯝꯗꯨꯗ ꯄꯣꯏꯔꯩ ꯍꯥꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯗꯨꯒ ꯑꯩꯁꯦ ꯐꯣꯔꯦꯁꯠ ꯔꯦꯟꯖꯔ ꯑꯃꯒꯤ ꯄꯣꯁꯅꯤꯀꯣ ꯑꯩ ꯐꯤꯂꯝꯗ ꯑꯣꯏꯔꯤꯁꯦ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯖꯕ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯛꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯗꯨꯝ ꯃꯥꯒꯤ ꯊꯃꯣꯏ ꯁꯦꯡꯖꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯝ ꯍꯥꯠꯂꯦ ꯍꯥꯏꯕꯗꯨꯅꯤ ꯐꯤꯂꯝꯁꯤꯗ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯖꯣꯏꯕꯤꯗ꯭ꯌꯥ ꯑꯩꯒꯤ ꯍꯦꯛ ꯃꯈꯥꯗ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁꯁꯤꯗ ꯆꯪꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯊꯣꯛꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯋꯥꯔꯤꯅꯤ ꯂꯥꯛꯏꯁꯦ ꯄꯣꯏꯔꯩ ꯀꯦꯔꯦꯛꯇꯔ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯉꯥꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯥꯡꯗ ꯎꯠꯆꯈꯤꯕ ꯇ꯭ꯔꯦꯂꯔꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯐꯤꯜꯝꯁꯤ ꯑꯣꯜ ꯑꯕꯥꯎꯠ ꯀ꯭ꯔꯥꯏꯝ ꯑꯗꯒꯤ ꯊ꯭ꯔꯤꯂꯔ ꯀꯣ ꯑꯗꯨꯒ ꯗ꯭ꯔꯒꯇ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯐꯤꯜꯝ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯆꯟꯗ꯭ꯔꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗோ ꯗꯤꯀꯦꯠ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯗ ꯕꯦꯁ ꯇꯧꯔꯒ ꯏꯕꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯆꯪꯉꯛꯄꯒꯤ 1980sꯀꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕ ꯁꯃꯥꯖꯁꯤꯗ ꯑꯃꯥꯡꯕ ꯀꯌా ꯑꯃ ꯄꯤꯕꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯃꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯎꯠꯄꯅꯦ ꯍꯥꯏꯕꯤꯕꯗꯨꯅꯦ ꯑꯗꯣ ꯑꯣꯖꯥꯒꯤꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯐꯤल्मꯁꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯌꯦꯡꯉꯤ ꯑꯗꯣ ꯃꯈꯣꯏꯁꯤꯗ ꯗ ꯆꯦꯛ ꯄꯣꯁꯁꯦ ꯌꯦꯡꯒꯗꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯁꯤꯗ ꯀꯔꯤ ꯌꯥꯎꯕꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯍꯥꯏꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯌꯦꯡꯍꯟꯅꯤꯡꯉꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯝꯇꯪ ꯍꯥꯏꯕꯤꯒꯅꯤ ꯑꯣꯖꯥꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯗꯤ ꯗ꯭ꯔꯒꯅ ꯁꯃꯥꯖꯗ ꯀꯌꯥꯝ ꯃꯥꯡꯍꯜꯂꯤ ꯑꯗꯨꯒ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯅ ꯉꯁꯤ ꯃꯄꯥꯟ ꯊꯣꯡꯗ ꯑꯗꯨꯒꯨꯝꯕꯗꯩ ꯇꯥꯜꯂꯛꯄ ꯄꯩꯁꯥꯗꯨꯅ ꯉꯁꯥꯏꯒꯤ ꯋꯥꯏꯠ ꯃꯅꯤ ꯑꯣꯟꯊꯣꯔꯛꯑꯀꯥꯟꯗ ꯑꯃ ꯇꯧꯔꯀꯥꯟꯗ ꯔꯥꯖꯅꯤꯇꯤ ꯇꯧꯔꯛꯄ ꯍꯥꯏꯒꯦꯔꯥ ꯑꯃ ꯍꯥꯏꯒꯦꯔꯥ ꯃꯣꯏꯒꯤ ꯂꯥꯛꯏꯕ ꯃꯁꯥꯒꯤ ꯅꯠꯇꯕ ꯄꯥꯝꯕꯩꯗꯩ ꯇꯥꯜꯂꯛꯄ ꯄꯩꯁꯥꯁꯤꯡꯗꯣ ꯋꯥꯏꯠ ꯑꯣꯟꯊꯣꯛꯅꯕꯒꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯨ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯤꯗ ꯃꯥꯡꯍꯜꯂꯛꯏꯕ ꯃꯥꯡꯍꯜꯂꯛꯀꯗꯕ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯔꯣꯟ ꯍꯧꯔꯛꯏꯁꯤꯗ ꯅꯤꯁꯥꯅ ꯄꯤꯒꯗꯧꯔꯤꯕ ꯑꯃꯥꯡꯕꯗꯣ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯗꯤ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯦꯟꯖꯦꯜꯅ ꯂꯧꯔꯤꯁꯦ ꯃꯥ ꯈꯛꯇꯅꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁꯁꯦ ꯍꯥꯏꯕ ꯌꯥꯏ ꯑꯇꯩꯗꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯂꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯆꯪꯁꯤꯜꯂꯒ ꯂꯤꯂꯥꯏ ꯐꯤꯂꯝꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏ ꯂꯤꯊꯣꯛꯄꯗꯤ ꯌꯥꯗꯦ ꯈꯤꯇꯪ ꯂꯣꯠꯂꯒ ꯊꯝꯖꯒꯦ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯄꯥꯈꯠꯂꯝꯗꯣꯏꯅꯦ ꯂꯣꯏ ꯂꯤꯊꯣꯔꯛꯑꯗ꯭ꯔꯥꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯤꯡꯁꯤꯃꯛꯇꯗ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯅ ꯊꯣꯜꯂꯤꯁꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯊꯧꯗꯣꯛꯁꯤꯒꯤ ꯏꯄꯤꯁꯦꯟꯇꯔꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗ ꯐꯣꯔꯦꯁꯀꯤ ꯑꯗꯨꯒꯨꯝꯕ ꯆꯦꯛ ꯄꯣꯁ ꯑꯃꯒꯤ ꯖꯒꯥꯗꯨꯗ ꯃꯥꯒꯤ ꯋꯥꯔꯤꯁꯤꯒꯤ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯌꯦ
ꯑꯣ ꯑꯇꯩ ꯃꯐꯝ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯖꯒꯥ ꯖꯒꯥꯗ ꯆꯠꯂꯒ ꯅꯝꯕ ꯑꯝꯇ ꯅꯠꯇꯅ ꯑꯇꯩ ꯋꯥꯔꯤ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯍꯤꯡ ꯑꯃꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯐꯤꯂꯝꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅ ꯄꯥꯝꯃꯦ ꯄꯥꯟꯗꯝꯁꯦ ꯐꯤꯂꯝ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯏꯕ ꯀꯥꯡꯕꯨꯒꯤ ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯗꯒꯤ ꯄꯥꯝꯃꯤꯁꯦ ꯑꯗꯣꯝꯂꯣꯝꯗꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯊꯝꯖꯧ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯖꯦ ꯄꯣꯠꯁꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯂꯝꯒꯤ ꯃꯥꯔꯀꯦꯠꯁꯦ ꯄꯤꯛꯏ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯉꯥꯡꯕ ꯃꯤꯁꯨ ꯌꯥꯝꯗꯦ ꯑꯗꯒꯤ ꯌꯦꯡꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯁꯤꯗ ꯍ꯭ꯌꯨꯖ ꯊꯥꯗꯔꯨꯔꯁꯨ ꯍꯌꯦꯡ ꯉꯁꯥꯏꯒꯤ ꯔꯤꯇꯔꯟꯗꯣ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯖꯒꯥꯁꯤꯗ ꯐꯤꯂꯝꯁꯦ ꯅꯝꯃꯀꯥꯟꯗ ꯑꯩ ꯋꯥꯀꯣꯏꯗꯤ ꯁꯨꯔꯦꯕꯀꯣ ꯐꯤꯂꯝꯁꯦ ꯅꯝꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯗꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯅꯤꯅ ꯂꯥꯡꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯂꯥꯏꯐ ꯁꯥꯎꯟꯁꯨ ꯂꯧꯏ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯁꯦ ꯄꯨꯡ 3 ꯁ꯭ꯋꯥꯏꯗꯩ ꯃꯦꯀꯞ ꯍꯧꯔꯒ ꯁ꯭ꯄꯣꯠ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯑꯩꯈꯣꯏ ꯍꯣꯜ ꯇꯧꯔ ꯅꯝꯃꯤꯅꯤꯀꯣ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯅꯨꯡꯊꯤꯟ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯒꯤ ꯅꯨꯡꯊꯤꯟ ꯏꯚꯤꯅꯤꯡꯒꯤ 3 ꯃꯦꯀꯞ ꯂꯣꯏꯔꯒ ꯁ꯭ꯄꯣꯠ ꯃꯐꯝ ꯆꯪꯉꯒ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯇꯧꯔꯀꯥꯟꯗ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯕꯒ ꯅꯝꯕꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯄꯕꯁꯤꯐꯥꯎ ꯅꯝꯃꯤꯅꯦ ꯑꯍꯤꯡ ꯁꯨꯇꯨꯝ ꯇꯨꯝꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯣꯖꯥꯁꯤꯡꯁꯨ ꯂꯣꯏꯅ ꯑꯋꯥꯅ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯃꯥꯅꯦ ꯍꯪꯖꯒꯦ ꯃꯊꯪ ꯍꯣꯏ ꯑꯗꯨꯒ ꯑꯦꯟꯖꯦꯜꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯦꯟꯖꯦꯜꯁꯦ ꯑꯣꯜꯔꯦꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯔꯕꯀꯣ ꯑꯗꯒꯤ ꯑꯋꯥꯔꯗ ꯀꯌꯥ ꯑꯃꯁꯨ ꯐꯪꯕ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯦꯟꯖꯦꯜꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯐꯤꯜꯝ ꯃꯌꯥꯝ ꯑꯃ ꯀꯨꯝꯃꯛꯑꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅꯁꯨ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯜꯝ ꯍꯥꯏ ꯇꯥꯔꯦꯀꯣ ꯗ ꯆꯦꯛꯄꯣꯁꯤꯅ ꯑꯣꯏ ꯍꯥꯏꯗꯅꯁꯨ ꯄꯟꯕꯤ ꯑꯗꯨꯅ ꯀꯩ ꯐꯥꯎꯒꯦ ꯍꯥꯏꯕꯗꯣ ꯏꯁꯥꯗ ꯑꯗꯨ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯗꯃꯛꯇꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯒꯤ ꯐꯤल्मꯗꯤ ꯃꯌꯥꯝ ꯀꯨꯝꯃꯨꯔꯦ ꯑꯗꯨꯒ ꯇꯥꯡꯈꯨꯜꯒꯤ ꯐꯤल्मꯗ ꯑꯩꯅ ꯇꯧꯔꯤꯕ ꯔꯣꯜꯁꯤꯒ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯇꯨꯒꯁꯨ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯃꯁꯨ ꯑꯣꯏꯌꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯇꯥꯡꯈꯨꯜ ꯐꯤल्म ꯀꯨꯝꯈꯤꯕꯁꯤꯡꯗ ꯑꯗꯨꯝ ꯂꯥꯏꯔꯕꯤ ꯂꯩꯇ꯭ꯔꯕꯤ ꯑꯗꯒꯤ ꯍꯜꯂꯛꯄꯤꯒꯨꯝꯕ ꯈꯔ ꯀꯦꯟꯁꯔ ꯅꯥꯕꯒꯨꯝꯕꯁꯦ ꯍꯦꯛꯇ ꯇꯧꯒꯜꯂꯦ ꯑꯁꯣꯟꯕꯤꯗ ꯍꯦꯛꯇ ꯇꯧꯒꯜꯂꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯔꯒ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯇꯧꯕꯁꯦ ꯁꯤꯁꯦ ꯑꯁꯤꯗꯁꯨ ꯈꯦꯠꯅꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯤल्म ꯃꯅꯤꯄꯨꯔꯤꯒꯤꯗ ꯌꯥꯎꯔꯛꯑꯒ ꯀꯨꯝꯕ ꯐꯪꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ओके यम नुंगाई ताबदसु को मथक मथंग फज फजब फिल्म मैम अमा एंजेल दगी उबो फंगनी हाइबगी थाजबसु थमजेरी अद तामो लेंबगा तामो सुरगा मथक मथंग अमता हाइबियु हाइदि अतोप लीलागी लमदसु थोइदो हेदोकना सखंगनरबा गाक्तनी को लिंगसिन बिरिबो जामरी म अदुगा फिल्म दसु तादना हाइ तारे मैम ने याम पामना येंगबा अदुना करी एक्सपीरियंस फंगी हाइबदो हाइदि अनौबा सिगी फिल्म सिदा अदुम तंग हाइबियु याम बान हाइबिरो किसु काइ अवापदो आई मेलबियो ꯑꯩꯒꯤ ꯑꯁꯣꯏꯕ ꯊꯤꯔꯒ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯔꯤ ꯁꯣꯏꯒꯦ ꯌꯦꯡꯗꯣꯏꯅꯣ ꯑꯗꯨꯒ ꯑꯩ ꯃꯦꯜꯂꯛꯀꯗꯣꯏꯅꯤ ꯑꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯌꯥꯝ ꯅꯧꯕ ꯑꯃꯈꯛ ꯐꯪꯕꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯗ ꯍꯥꯏꯗꯦꯕꯀꯣ ꯂꯥꯏꯐ ꯁꯥꯎꯟ ꯂꯧꯅꯦꯁꯦ ꯃꯐꯝꯁꯤ ꯌꯧꯔꯀꯥꯟꯗ ꯂꯥꯏꯐ ꯁꯥꯎꯟ ꯂꯧꯅꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯏꯚꯟ ꯑꯩꯈꯣꯏ ꯀꯨꯝꯃꯤꯟꯅꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯍꯦꯛ ꯃꯐꯝꯗꯨ ꯌꯧꯈꯤꯕꯗꯒꯤ ꯂꯥꯏꯐ ꯁꯥꯎꯟ ꯂꯧꯅꯦ ꯍꯥꯏꯕꯗꯩꯗꯤ ꯀꯩꯗꯧꯔꯦ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯄꯥꯈꯠꯂꯛꯄꯤꯅꯦꯕ ꯍꯥꯟꯅ ꯌꯨꯝꯗ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯗꯤ ꯑꯌꯥꯝꯕꯅ ꯄ꯭ꯔꯣꯝ ꯇꯧꯔꯒ ꯇꯧꯋꯤꯗꯅꯀꯣ ꯍꯥꯏꯗꯤ ꯂꯥꯏꯐ ꯁꯥꯎꯟꯗꯤ ꯄ꯭ꯔꯣꯝ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛꯁꯤꯗꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕꯗꯧꯅ ꯑꯉꯥꯡ ꯃꯆꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯧꯅ ꯄꯥꯈꯠꯄꯤꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯅ ꯁꯨꯇꯤꯡꯁꯦ ꯇꯧꯕꯅꯦꯕ ꯁꯨꯇꯤꯡ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯀꯥꯟꯗꯅꯤꯀꯣ ꯍꯥꯏꯁꯦ ꯄꯦꯟꯖꯗ꯭ꯔꯤꯁꯦ ꯊꯥꯖꯔꯨꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯦꯟꯅ ꯑꯁ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯀꯥꯏꯅ ꯈꯟꯈꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯑꯦꯗꯤꯇꯤꯡ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯦꯁꯅ ꯑꯗꯒꯤꯗꯤ ꯑꯁꯤꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯠ ꯃꯐꯝꯗ ꯁꯨꯇꯤꯡ ꯃꯐꯝꯗ ꯇꯧꯍꯧꯗꯕ ꯃꯌꯥꯝꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯏꯗꯤꯠ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯒ ꯁꯦꯝꯕꯤꯔꯛꯄꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯑꯩ ꯃꯥꯕꯨ ꯍꯥꯟꯅ ꯌꯥꯝ ꯆꯥꯎꯅ ꯊꯥꯒꯠꯆꯒꯦ ꯏꯗꯤꯇꯔ ꯃꯍꯦꯁꯁꯤ ꯌꯥꯝ ꯆꯥꯎꯅ ꯊꯥꯒꯠꯆꯒꯦ ꯑꯗꯨꯒ ꯁꯤꯅꯦꯃꯥꯁꯤ ꯅꯝꯕ ꯀꯥꯟꯗ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯚꯟ ꯑꯩꯃꯛꯁꯤ ꯁꯤꯅꯦꯃꯥ ꯇꯪꯈꯥꯏ ꯆꯟꯕꯗ ꯑꯩꯁꯤ ꯂꯣꯏꯔꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯅꯦꯃꯥꯒꯤ ꯈꯨꯄꯨꯊꯣꯛꯁꯤꯐꯥꯎꯕ ꯑꯩꯁꯤ ꯂꯣꯏꯐꯥꯎ ꯌꯥꯎꯔꯦꯕ ꯁꯤꯒꯤ ꯑꯃꯨꯛꯇꯪꯒ ꯊꯥꯒꯠꯆꯒꯦ ꯍꯥꯟꯅ ꯁꯤꯒꯤ ꯇꯥꯔꯁꯨ ꯑꯗꯣ ꯃꯈꯥꯗꯤ ꯑꯩꯈꯣꯏ ꯁꯨꯔꯗꯤ ꯑꯃꯨꯛ ꯇꯥꯔꯁꯤ ꯑꯩ ꯌꯥꯝ ꯁꯥꯡꯉꯧꯔ ꯍꯣꯔꯦꯟ ꯃꯇꯝꯁꯤ ꯑꯃꯨꯛꯇ ꯅꯪꯍꯧꯗꯕꯁꯤ ꯀꯩꯅꯣꯅꯤ ꯃꯦꯔꯤꯅꯥ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯗ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕ ꯂꯣꯀꯦꯜꯅ ꯍꯥꯏꯕꯤꯁꯤ ꯌꯥꯝ ꯆꯨꯝꯃꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯑꯇꯣꯞꯄ ꯐꯤꯂꯝ ꯑꯇꯩꯗꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯐꯥꯔꯒ ꯅꯝꯕꯁꯤ ꯌꯥꯎꯗꯦꯕ ꯃꯅꯤꯡꯗꯒꯤ ꯄ꯭ꯔꯣꯝ ꯇꯧꯔꯒ ꯂꯥꯏꯐ ꯁꯥꯎꯟ ꯂꯧꯗꯕꯅꯤꯅ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯗꯤ ꯂꯥꯏꯐ ꯁꯥꯎꯟ ꯂꯧꯕꯅꯤꯅ
कोई ने स्क्रिप्ट से लाइक पादो ना पारे है इसे स्क्रिप्ट से पूरा कोई गुनु गुनु नंग लेरम निको हिप सु तुम मसु तुम चल सु इरुजर सु अदन स्क्रिप्ट से फार ग नम की फिल्म मोय सी फिल्म से ताउन त्रा सिन स्क्रिप्ट से इसाना फाजरगा हादि प्रोम या दमिना फार ग नम की बगी सिगी एक्सपीरियंस हम लेरे को नुंगाइब्रा नुंगाइ कई फाव असिना दी हम हेले हादि फिल्म अतोप सिंगना ओजा सिंगना दगी प्रॉम्प्टर सिंगना प्रॉम्प्टर का नंगांग बदुना डायलॉग से गैप लई ngai rag lai प्रोम ngai बने मिची ने खल कई हाक नो गा हाइरक ट्रेन अदु ngai दोइने सेकंड अमम अनि गैप लई बस अदु सिददी इसाना फादो बनेना खतना बोइरो फुना बोइरो काउना बोइरो कोइना सी फिल्म से लास्ट सिंद ngang नरि बदा लोक मयाम से तसेंगना स्क्रिप्ट ये ngang गदि अदु यंग जो स्पीड ओइरोय आर्टिस्ट सिंग जे लोइ टैलेंट याम लइबा गी अदुम अदुगी मोंग दम तोरे हाइ तारे को स्क्रिप्ट से पूरा फार ग तोरमिना को सी जी माय एक्सपीरियंस नि अदुगा तो फिल्म सिंग सु याम खेने हाइ तारे अदुगा अमरोम दा अहिंग दा नोंगालम दा अहिंग जे मिची खप्पगा लइरग तुमनिंग मतम ने मयाम जे कोई मेकअप थोंना दब मतम ने अदुगा अहिंग दा शूटिंग तोबगी खांग बक कोई ngam खिबसे सी फिल्म जे हौ हाइ तारे अहिंग अथेंग बदा जाय तामोन हाइबे द पुंग अहुम नुंगदिल गी पुंग अहुम 3 PM दे मेकअप तोरगा लइबसिना कैमरा साउंड लाइट में आज पांखलिंग दे पुंग 10 13 तासले अदु का जंग साइगी गाड़ी चटप खोटपगे नील में जे लोय लेपे हागन अहिंग नमदोइने द अहिंगी साउंड नेचर साउंड एम्बियंस मसी तादोइने हारोंग खोंगबा उचेक नग चिक चिक मकोन खोंगजबा सुम तादे गाड़ी ताबे याद्रे तेदि मी मकोन ताबे याद मतमसे सुम गाना अहिंग तुम दबिद खांगा फिल्म नंबगी मसीगी पैशन हाइ तारे को मसी खांग कन बगी खांगौ बसीगी एक्सपीरियंस हमसु ले हाइ तारे सी मतुंग दे कोन अतोप फिल्म मते दे चलगसु अहिंग द शूटिंग तोक जे कीद्रे नोंगालम दे पुंग मंगा मखाइ बु शूटिंग दो मतम दे प्रोड्यूसर साइड रे डायरेक्टर लइ म्याम से कोइनो साव सावरे आर्टिस्ट खरा बु खांगरे डायरेक्टर नाको खिबसिना एक्शन हा सो नाको ग्रे कोइ एक्टिंग तोरि यारबा लोरे एंटर डायरेक्टर दी यंग विंग होद्रम नि फिल्म शूटिंग तो हजिक प्रीमियर तौर कान यंग अदो टॉप टॉप महाव अमदी ओइगनी न थाजै हाइबदी ngसाइगी खोइना सोशल मीडिया न हजिक से चाखलपगी मतुंगी न हाइ तारे खोइना फिल्म गी ओइबा सिन मचा मचा गसे तसेंगना फिल्म गी लाइन दे लेजबा मी खरना खंगबा नतना फिल्म अमागी सिन अमा लौबा हाइबसी प्रोम तौरगा लौइ होय लौदबा फिल्म अकक्नबा खराबदी लै अदु तारगस खोइने उजबदा ए प्रोम तौरगा स्माइना प्रोम तौरमना स्माइ हाइरा कांदा आर्टिस्ट न चिफागा पुदना तौबो और माले न खनबा पोटसे फिल्म सिगी ओइनादी पुरा चिनफा से पुरगा तौइ हाइना थंबी अदुनसु ओइगनी न थाजै सिगी फिल्म नंबर होबस एना सम ताजबदा 2021 अक्टोबर दगी नंबर होरगा 2022 की जनवरी हाइदी याम तेन मतम शॉर्ट पीरियड ऑफ टाइम सिदैसिदा फिल्म से नंबर होरगा दमक लोइसले हाइ बताबसे ngसाइगी काशिंग को लेरिबा मयाम होनाबगी अदगी कई हाइनी याम थवा यावनो होनाबिबगी ने न थमजगे अदो ओजा जोइ बिद्यादा लाक्चगे ओजागी ओइना हाइबा तारे को करी अतोप लीलागी लमदसो अदुमक यामना कोइना सांगनदगी मयामगी सेवा तौरगा लाए अदो फिल्म सु तोंगान तोंगान मयाम अमसु मयामदा खुदोल तमगा लाए अदो सिगी ओइबगी महाव से टॉप टॉप ओजादा कई फंगे अंतंग हाइबी अखोगी याम हाइनाबम लई होगी हंदकी फिल्म सिदि मयामदगी टॉप टॉपी याम हाइ अदो कराई वादी टॉपी नोदी थी खंगदबा हाइरिबा द चेक पोस्ट हाइरिबा फिल्म से मयामदगी पुंग टॉप टॉपे हाइबदी मागी स्टोरी लाइन द टॉपे नंबगी फिल्म शूटिंग सिदा तसेंगना अखोगी टीम से याम थागनिंगी चक्री तोबो याउदे असा हाबी हिदो पुंग अहुम दोगे मेकअप तोबसन नोंगान भो नंबर सी आइगी मी हाइजद्रगसु यार ओय पोथाबगी मतम हाइबम लेगनी नोंमगी मी एमगी लेबर सि पुंग क्यानो हाइबगी क्वेश्चन तोबो यावरे अखोई फिल्म दा अदा हारिबा टीम सिटी इंटियर चेक पोस्ट यावरे सिंग सिटी सैक्रिफाइस नि फिल्म सिदु फजरगदी ने अखोई सि तुम्बा चाक नुंगांगी चाक काई चाक खंदे अखोई पुंग अहुम दगे मेकअप हौरगा लाइट सनलाइट एक लेतबदी नंबर सिना चाक चाबा लेते अखोई यस चाक सि नाकलम द पोरगनी आदि थोंगा अचंग अचंग अरे अरे लेरे हेंजांग लेरम दबि याव म लेरम दबि याव मी से भाब एम तादरे अरमाइन तोर नंगी बसिना पूरा फुल सैक्रिफाइस दी यान अनबा यौबन मिसियम नुवाय बम नखोय म्याम सि कोई लेपगा कोई जे प्रोमिस की भाब ता कोई सी तौसिको ब्रीफिंग आइबम ले फिल्म नंबदा अखोय न गसी बावदा इन यावजरी सि चाम चनी बावदा इन नोट तौजरमी फिल्म मसिंग से सुख सोरेना होजिक तौद्रे मसिंग सि थिंगम याम हेना कनो वाना त्यादु तसिंग बदी जेम्स कैमरन से फिल्म क्या पुथो गया बा डायरेक्शन क्या तौर गया बा अखोय स्वागी चाइनाउ से फिल्म से हेक्ट याम तौरबने बा
मचंग ओइबा हारगदी फिल्म से मंगा तरुक तंगाई जरी ना आई हाइजगेबा सुम पंकुम कुमबनी मोइबु हुनबा नत्रगा फिल्म दाइना कनो तगदबा नति हाइदि मचक हाइबम लेगनी फिल्म अमन नंबदा करी करी संगी फिल्म स्क्रिप्ट लेत्रिङाइदा अखोइगिदि कास्टिंग हान तौबसु थेंनजैबा आई सीएम लैये आई इंदोम चाम लैये अदु याहुनसेना हान हौवेबा स्क्रिप्ट से करिनो खंगजिङाइदा अदुना सिगी फिल्म सिदा याम नुंगाइबा मा हान कास्टिंग तौरमबा तौदबा याउदबा को याम लै कास्टिंग सिदा यावरबा अखोइसे अदु अमु खानरगा याउगिदबसु लै अदुना हेक यावबन मिस्टर अमाइन तौरे मदगी नमगी बसिना अखोइसे क्याम नुसिगेबु नोंगालकपसिदा ममली ममली तौसे हलगदे ngang तुमनरे अदे अमु हौगलगा अखोइसे टी ब्रेक तौरगा इकोइ कोइ नखोइ मेट्रेस पुइ इंगरबसिदा फमगा अखोइसे फी इलगा स्क्रिप्ट से पानग ब्रांग 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 अमुक सानै सिगी फिल्म खुनमसे ngasi बावगा इ थेंनद्रि सिनि आइना टॉप टॉप सुयाम तौबसे टॉप टॉप ना हाइजेरि सिनि आई फिल्म दौना सुरी फिल्म दौना अखोइ गित की फिल्म दौना अखोइ म्यामसु पुलप कोऑपरेशन पिने हैब तारे सुमाइना फिल्म नमगदि कैदौबै मणिपुर फिल्म से फावरोइदि नो देन आइना हाइजबम ख लै अखोइना नमिबा फिल्म से असोमदा नोंचुप लोंगी हैब तारे बॉम्बे रोंगी सालोंगी सिगा खेनाबा पुथोप ngमदबा हाइ तारे सिददि पुथोए हाइदि हेरो ओरिबा हेरोइन ओरिबा इबुंगो इबेमसि चिंयादा उनताबा मफमदा चलगा नंबर पैसा याम चंगलिको दुबई दा नंबर यावे बैंकॉक दा नंबर यावे करिगुंबा फिल्म मा आइसे मेसेज ने ताबिरिबा सिंगना नोट तोक्सन बियो बैंकॉक दा चलगा फिल्म नंबर फाउदो ओरति बैंकॉक की फिल्म खुदिंग फाउरिद्रने मोदि चलरोइ दौने आदमोइ लेकाइ नेबा अदुम नंबर दौनि बैंकॉक ता दुबई दा चलगा नंबर ओरति दुबई दा नंबर फिल्म से लोइ फाउरिद्रने स्टू कानदा बता माइ स्क्रिप्ट तुना दुबई की यावरमगदि खंग्रे को नत्रगदि अखोइ स्वाइदा पैसा चंग लाइरा जबदिना हाइबनि कोइ पैसा याम पुथोकपो ngमजते अखोइ की फिल्म यंगबिबा मी यामदे लैरिबा पैसा खरसिना कोनबा फिल्म फजामा पुथोकपदुना हेना फै हाइजबनिदा ai हाइदा अदर मसी फिल्म से टॉपे सिदि टॉपे कोइ साउंड अदुगी ngasai इन्वेंस मान हाइब्रिबा सुना से लाइव साउंड से याम नुंगाइबा खो यावे मयाम पुनम अपटार फिल्म दो यंगबिरमनि मधुद यावरिबा सिन चामानबा सिन फंगेबा खोइना उखुलदा अदग आयुसि लिलासि तो लेचिन जे पममबा अदगी लेचिन न कोइ सेमा लेचिन सालो मांगिबा द लाइन पिबो तो लेचिन चार पाइसलपा मद उ मथक्तगी लिला तारपगी मखोन जब तप 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 या बजबा यावने लेफा मयाम द पेंबी दबदि खंगद्रे याहौ गन होगलगा कोइ बेस्ट ऑफ लेवल दा लेचिन मांगिद्रिगा दाइदा लेचिन मांगिबा यावी अमले अदा स्माइ तो याम नुंगाइबा फिल्म ख ओइगी अखोइगी एक्सपीरियंस याम नुंगसी मतमदा खोइना इंगिबा खोटकिबा कयाम इंगरगेबो फंग्रे हाइबद अहिंग लेकपसिदा खोइसी अइना खांगिबा मोनसिन साग बॉडी का थेंगनरबनिना सारे यावरमदा खितंग आइगा थेंगनदबा लाउना खोइ ब्रपदा उन्दा हिपदौना का तौगिबा नुंगाइ नुंगाइबा याम एक्सपीरियंस नुंगाइ हुजिंग निजिंगबदा नुंसीबा अदुगुमगा थेंगनगी अदो ओजासिंग अदे तामोसिंग अदगी एंजेल ना लीरी वारी सिंग जेतारगा सो चोइसोइदना अखोइगी लाइफ ता लेबिरिबा व्यूअर्सिंग फिल्म से यंगनिंगबना इखौ लांगबा याम पोंगनी ना खली अदुना तांजा से लौरगा फिल्म से अखोइ दिसंबर की तांग 28 दा सुसोइसोइदना प्रीमियर तौजरगनी MSFTS ता अदुना मयासु सुसोइसोइदना दिसंबर 21 से दा लाकपियु अदुगा टिकेट की मतंग से सोइदना खंगनिंगमगनी टिकेट से 250 पीबमगा 300 पीबमगा प्राइस है अदो 250 सिना अर्ली बर्ड्स कांगबुदा पीगनी हाय अदुगा 300 सिना खरा थेंगबा कांगबु सिंगदा पीगनी हाय अदुना ngana lakpa mayam loina oibiyo 250 fangba ngakta oibiyo na haijege ko aduga angel da mu lakjege ngasai tamo hoi dei oza hoina haibibada script se chinpha pui hai adu oza hoi dei tamo hoi dei already lila gi phampak te lei bai basimaktabu prom tawdeba haidi chinpha pura puraga sangaba kai haini pung amagi ama makhai gi kaino singse script singse loina mak chinpha puraga perform taweba ko adumai tawdana do angel gi oina di haidi oza tamo hoi dei khara laina thongada male adu angel gi da di kamai thengna ki sin se namam dai da dum chinpha pubra kamai na tawe adu dum tang haibiu hoi ai se ai di script head pirakpadagi akogi director Oja Maheshna live sound loganin haibira e adagi ai di yumda lering adagi phajana paakre script se phajana pare aduga mafam da yobda ai se yam thuna kaugan dom shek ama oye si inak da pham bo ja joy bidia go mana phajana takpi tambi go engon da ikut pairaga acting de gi horo dialogue da gi hor ai gi dialogue si ba mana phabi ba aduga mana takpi oja yam da mana ta ego do oja na engon da thawai yam na takpi ba adugi ai se ai gi awaba mi am thengni thingnei haibdi Manipuri Film
ꯑꯩꯅ ꯀꯨꯝꯕꯁꯦ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯐꯤꯂꯝ ꯀꯥꯞꯄꯒ ꯁꯤ ꯃꯅꯤꯄꯨꯔꯤ ꯀꯥꯞꯄꯁꯦ ꯌꯥꯝꯅꯗꯤ ꯈꯦꯠꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤ ꯎꯔꯤꯁꯦ ꯌꯥꯝ ꯄꯨꯔꯥ ꯕꯣꯂꯤꯋꯨꯗ ꯍꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝ ꯈꯨꯀꯥꯞ ꯀ ꯃꯥꯟꯅꯅ ꯎꯔꯤꯅꯤꯀꯣ ꯑꯩꯅ ꯌꯦꯡꯕꯁꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯁꯨ ꯍꯥꯏꯌꯦꯕ ꯑꯁ ꯑꯩꯈꯣꯏꯅ ꯇꯥꯡꯈꯨꯜ ꯐꯤꯂꯝ ꯀꯥꯞꯄꯁꯤꯗꯤ ꯐꯥꯒꯤ ꯃꯥꯜꯂꯦꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯀꯥꯞꯄꯁꯦ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯦ ꯀꯥꯏꯅꯀോ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯁꯨ ꯌꯥꯎꯈꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯈꯨꯀꯥꯞꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯀ꯭ꯔꯦꯡꯒꯨꯝꯕ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯇꯣꯞꯄꯁꯨ ꯀꯥꯞꯄꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯀꯥꯞꯄ ꯎꯗꯦꯕꯀꯣ ꯊꯦꯡꯅꯗꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯠꯑꯞ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯕꯣꯂꯤꯋꯨꯗꯇꯤ ꯅꯠꯇꯦ ꯍꯣꯂꯤꯋꯨꯗꯀꯤ ꯁꯤꯅꯤꯃꯥꯒ ꯃꯥꯜꯂꯦꯕꯀ ꯍꯣꯏ ꯃꯤ ꯃꯌꯥꯝꯅ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯡꯗꯥꯡꯗ ꯅꯝꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯗꯩ ꯀꯩꯅꯣꯒꯤ ꯏꯪꯕꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯗꯤ ꯑꯣꯛꯇꯣꯕꯔꯗꯒꯤ ꯖꯅꯋꯥꯔꯤ ꯐꯥꯎꯒꯤꯗ ꯅꯝꯕꯅꯤना ꯌꯥꯝ ꯏꯪꯕ ꯃꯇꯝꯅꯦꯕ ꯋꯤꯟꯇꯔꯅꯦꯕ ꯑꯗꯩ ꯃꯐꯝꯁꯤꯁꯨ ꯑꯃꯨꯛ ꯌꯥꯝ ꯏꯪꯕ ꯃꯐꯝ ꯎꯈ꯭ꯔꯨꯜ ꯑꯗꯒꯤ ꯎꯈ꯭ꯔꯨꯜꯒꯤ ꯐꯪꯒ꯭ꯔꯩ ꯐꯪꯒ꯭ꯔꯩ ꯃꯐꯝꯁꯤꯗꯅꯦ ꯑꯗꯩ ꯀꯁꯣꯝ ꯈꯨꯂꯦꯟꯗꯁꯨ ꯅꯝꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒꯤ ꯑꯣꯏꯕ ꯑꯗꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯥꯔꯠꯁꯤꯅ ꯐꯤल्मꯁꯤꯗ ꯅꯨꯄꯤꯒꯤ ꯀꯦꯔꯦꯛꯇꯔ ꯔꯣꯜ ꯂꯧꯔꯤꯁꯦ ꯅꯨꯄꯤ ꯃꯊꯟꯗꯅꯦ ꯍꯥꯏꯗꯅ ꯇꯥꯛꯄꯤ ꯁꯤꯃꯁꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯏꯪꯕ ꯃꯐꯝꯗꯨꯗ ꯑꯗꯒꯤ ꯅꯨꯄꯤꯁꯨ ꯏꯊꯟꯗ ꯍꯥꯏꯗꯤ ꯐꯤल्मꯁꯤꯒꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒꯤꯗꯤ ꯏꯪꯕꯒꯤꯁꯦ ꯑꯣꯖꯥ ꯍꯣꯏꯅꯁꯨ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯈꯟꯕꯗ ꯑꯩꯅ ꯍꯦꯟꯅ ꯏꯪꯉꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥꯅꯤꯅ ꯃꯣꯏꯗꯤ ꯐꯤꯔꯣꯟꯁꯦ ꯑꯊꯥ ꯑꯊꯥꯕ ꯍꯥꯞꯄ ꯌꯥꯏꯑꯕ ꯏꯪꯉꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯑꯃ ꯀꯦꯔꯦꯛꯇꯔꯁ ꯑꯃꯒꯤ ꯂꯩꯕꯅꯤꯅ ꯑꯩꯅ ꯍꯦꯟꯅ ꯏꯪꯕ꯭ꯔꯥꯅ ꯈꯜꯂꯦꯀꯣ ꯁꯨꯇꯤꯡꯒꯤ ꯃꯇꯥꯡꯗꯨꯗ ꯑꯗꯨꯒ ꯑꯗꯨꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯏꯊꯟꯗ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯃꯛꯇꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯐꯤल्म ꯑꯁꯤꯗ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯀꯨꯝꯃꯒ ꯃꯦꯟ ꯔꯣꯜ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯐꯪꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯃꯍꯦꯁꯇꯁꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯉꯣꯟꯗ ꯁꯤ ꯐꯤल्मꯁꯦ ꯀꯨꯝꯕꯤꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯅꯦ ꯁꯨꯇꯤꯡ ꯃꯅꯨꯡꯁꯤꯗꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯝꯕꯒ ꯁꯤꯁꯨ ꯌꯥꯝꯅ ꯈꯦꯠꯅꯔꯦꯀꯣ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯌꯥम ꯌꯥꯎꯕꯅꯤꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯒꯤ ꯑꯗꯨꯒ ꯁꯥꯎꯟ ꯂꯧꯕ ꯃꯇꯝꯗꯁꯨ ꯑꯩꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯁꯦꯀꯣ ꯍꯧꯖꯤꯛꯁꯨ ꯅꯔꯚꯁ ꯆꯠꯂꯤꯑꯕ ꯑꯩꯁꯦ ꯃꯅꯤꯄꯨꯔꯤ ꯉꯥꯡꯕꯁꯦ ꯈꯔ ꯍꯩꯇꯦꯕ ꯁꯥꯎꯟ ꯂꯧꯕꯗꯅ ꯍꯦꯟꯅ ꯋꯥꯏꯑꯦꯕ ꯑꯗꯣ ꯑꯣꯖꯥꯈꯣꯏ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯒ ꯑꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯤल्मꯁꯤꯗ ꯃꯐꯝꯗꯨꯗ ꯑꯌꯤꯡꯕ ꯃꯐꯝꯗꯨꯗꯒ ꯂꯧꯕ ꯉꯁꯥꯏꯁꯨ ꯑꯍꯤꯡꯗꯒ ꯍꯧꯒꯠꯂꯒ ꯂꯧꯕ ꯀꯥꯏꯅ ꯌꯥꯝ ꯍꯥꯏ ꯑꯗꯨꯏ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏꯕ ꯏꯕꯨ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯃꯣꯠ ꯃꯥꯟꯅꯔꯕꯅꯤꯅ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯄꯨꯜꯂꯤꯕ ꯍꯣꯜ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯣ ꯑꯁꯤ ꯂꯥꯏ ꯑꯦꯛꯇꯔ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯗꯩ ꯀꯦꯃꯦꯔꯥ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯁꯤꯁꯨ ꯌꯥꯝ ꯐꯕꯅꯤꯅ ꯏꯚꯟ ꯑꯩ ꯉꯟꯇꯥ ꯆꯪꯉ ꯇꯨꯝꯒꯗꯕꯗꯣ ꯇꯥꯃꯣ ꯆꯨꯕꯤꯗ ꯑꯩꯈꯣꯏꯅꯤ ꯌꯥꯎꯗꯕ ꯁꯤꯟ ꯅꯝꯃꯦꯕ ꯑꯍꯤꯡꯗ ꯑꯩꯈꯣꯏꯅꯤꯁꯦ ꯃꯣꯏ ꯃꯅꯤꯡ ꯃꯌꯥꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯑꯗꯨꯝ ꯆꯠꯇꯅ ꯂꯩꯔꯤꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯍꯤꯡꯗꯨ ꯄꯣꯊꯥꯕ ꯌꯥꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯋꯥꯕꯒꯤꯗꯤ ꯍꯣꯏ ꯏꯪꯕ ꯑꯗꯒꯤ ꯌꯨꯝꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯕ ꯄꯣꯠꯇꯨ ꯐꯪꯗꯕꯒꯤ ꯑꯋꯥꯕꯀꯣ ꯎꯔꯈꯨꯜꯗꯤ ꯑꯩ ꯌꯥꯎꯖꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯂꯅꯥꯏ ꯑꯆꯤꯟꯕ ꯂꯩꯕꯗꯒꯤ ꯑꯗꯒꯤ ꯑꯩꯒꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯕ ꯃꯌꯥꯝꯅꯕꯨꯗꯤ ꯁꯨꯝ ꯆꯠꯄꯗ ꯌꯥꯎꯔꯨꯁꯦꯅ ꯍꯥꯏꯕꯅꯤ ꯑꯩ ꯌꯥꯎꯍꯧꯗ꯭ರೆ ꯑꯗꯣ ꯀꯁꯣꯝꯗꯗꯤ ꯑꯩ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯌꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯝꯗꯨꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯒꯤ ꯅꯤꯡꯊꯧ ꯑꯗꯒꯤ ꯃꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯐꯣꯔꯦꯁꯀꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯐꯨꯜ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯣꯑꯣꯄꯔꯦꯇꯤꯚ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯣꯑꯣꯄꯔꯦꯁꯟ ꯌꯥꯝ ꯐꯪꯉꯦ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝꯗꯨꯅꯁꯨ ꯑꯗꯨꯃꯥꯏꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯕꯗꯨꯅ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔꯅꯁꯨ ꯂꯥꯎꯊꯣꯛꯑꯝꯕꯅꯤ ꯍꯌꯦꯡ ꯐꯤꯂꯝꯁꯦ ꯔꯤꯂꯤꯖ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯀꯁꯣꯝ ꯈꯨꯂꯦꯟꯗ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯁꯣꯏꯗꯅ ꯀꯥꯞꯄꯒꯤꯅꯦꯅ ꯁꯤꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦ ꯍꯣꯏ ꯑꯗꯣ ꯃꯊꯪꯒꯤ ꯀꯩꯅꯣꯁꯦ ꯋꯥꯍꯪꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯇꯥꯃꯣ ꯂꯣꯀꯦꯜꯁꯦ ꯂꯦꯝꯕ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯃꯔꯛꯇ ꯀꯦꯔꯦꯛꯇꯔꯁꯤꯗ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯗꯨꯅ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟ ꯔꯥꯎꯟ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯂꯔꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯁꯦ मिनिट क्या फाड़ रहे Hello sir Action से पाँव मुंतंग लोग ना रे पाँव confirm हुआ है Section view करी पोनो याव रही सिबो
ꯒꯥꯔꯤꯒ ꯂꯥꯛꯍꯧꯕ꯭ꯔꯣ ꯎꯒꯤ ꯒꯥꯔꯤꯅ ꯃꯅꯥ ꯈꯔ ꯄꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯔꯝ ꯆꯥꯗꯅ ꯑꯩꯗꯤ ꯑꯗꯨꯝꯕ ꯈꯣꯟꯊꯧ ꯇꯧꯗꯕꯅꯤꯗ ꯁꯥꯔ ꯄꯣꯠ ꯂꯩꯔꯦ ꯑꯩ ꯅꯨꯄꯤ ꯅꯪꯁꯨ ꯃꯈꯥ ꯀꯨꯝꯃꯣ ꯃꯤ ꯂꯩꯐꯝ ꯍꯥꯏꯌꯣ ꯅꯪꯅ ꯍꯪꯉꯁꯨ ꯑꯩꯗꯤ ꯈꯨꯝꯗꯧ ꯃꯥꯟꯗꯦ ꯍꯧꯒꯠꯂꯨ ꯇꯥꯗꯕ꯭ꯔꯣ ꯂꯦꯝꯕ ꯁꯥꯔ ꯅꯨꯃꯤꯠꯅ ꯅꯥꯁꯤꯡꯅ ꯂꯩ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯐꯝꯃꯦ ꯇ꯭ꯔꯛꯇꯣ ꯑꯩꯈꯣꯏꯒꯤꯅꯤ ꯐꯪꯅꯤꯀꯣ ꯍꯥꯏꯁꯦ ꯁꯦꯟꯗꯤ ꯆꯥꯈꯤꯗꯦꯗꯅ ꯁꯦꯟꯒꯤ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯝ ꯃꯥꯟꯍꯟꯗ꯭ꯔꯕꯁꯨ ꯅꯪ ꯇꯤꯁꯤ ꯀꯩꯅꯣ ꯁꯅꯤꯈꯤ야 ꯇꯟꯖꯥ ꯌꯦꯔꯣ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯤꯠꯅ ꯈꯣꯡ ꯎꯍꯧꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯔꯛꯇꯒꯤ ꯈꯛ ꯂꯥꯞꯅ ꯆꯠꯄ ꯌꯥꯏ ꯅꯪ ꯀꯅꯥ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯤꯀꯦꯠ ꯀꯗꯥꯏꯗ ꯐꯪꯒꯗꯣꯏꯅꯣ ꯍꯥꯏꯗꯅ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯟꯅꯔꯝꯒꯅꯤ ꯑꯗꯣ ꯇꯤꯀꯦꯠꯁꯦ ꯍꯣꯛꯁꯥ ꯆꯤꯡꯃꯩꯔꯣꯡ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360 ꯑꯣꯐꯤꯁꯇ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐꯪꯉꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯟꯊꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯉꯁꯥꯏꯒꯤ ꯑꯔꯂꯤ ꯕꯔꯗꯁꯤꯡꯒꯤ ꯂꯛꯇ 250 ꯄꯤꯕ ꯄ꯭ꯔꯥꯏꯁꯇꯣ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯔꯣ ꯇꯤꯀꯦꯠꯁꯦ ꯂꯧꯁꯟꯕꯤꯔꯣ ꯍꯥꯏꯖꯒꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯕꯁꯦ ꯇꯥꯃꯣ ꯂꯣꯀꯦꯟ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯒꯦ ꯑꯣꯖꯥ ꯒꯤꯠꯅ ꯉꯁꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯃꯐꯝꯗꯨꯗ ꯂꯩꯕ ꯀꯁꯣꯡ ꯈꯨꯂꯦꯟ ꯑꯗꯒꯤ ꯎꯈ꯭ꯔꯨꯜꯒꯤ ꯐꯪꯔꯩ ꯃꯐꯝꯗꯨꯒꯤ ꯑꯣꯏꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯀꯩ ꯍꯥꯏꯅꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃꯁꯨ ꯃꯐꯝꯗꯨꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯐꯤꯜꯝꯒꯤ ꯑꯣꯏꯕ ꯁꯤꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯔꯤꯅꯦ ꯑꯗꯨꯅ ꯃꯌꯥꯝꯗꯨꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯃꯨꯛꯁꯨ ꯌꯥꯔꯣꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯇꯥꯟꯖꯥ ꯑꯃ ꯂꯧꯔꯒ ꯑꯩꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯔꯀꯥꯟꯗ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯍꯥꯟꯅ ꯌꯥꯝ ꯈꯟꯒꯟꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯩꯅꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯄꯤꯊꯣꯛꯄꯗ ꯌꯥꯎꯔꯛꯑꯁꯦ ꯃꯁꯤꯃ ꯌꯥꯔꯣꯏ ꯑꯁꯤꯃ ꯂꯩꯔꯦ ꯑꯗ ꯗꯥꯎꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯔꯤꯁꯨ ꯑꯩꯒꯤ ꯃꯃꯥꯟꯅꯕ ꯃꯥꯁꯦ ꯑꯗꯨꯗ ꯈꯪꯅꯗꯦ ꯐꯣꯔꯦꯁꯀꯤ ꯀꯩꯅꯣ ꯑꯣꯏꯅ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯀꯩꯅꯣ ꯂꯩ ꯃꯥꯅ ꯄꯨ ꯂꯩꯔꯝꯃꯦꯕ ꯑꯗ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦ ꯍꯥꯏꯕꯗꯒꯤ ꯃꯥ ꯂꯥꯛꯇꯅ ꯊꯦꯡꯅꯔꯦ ꯑꯗꯩꯗꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯁ ꯇꯧꯗꯣꯔꯤꯁꯤꯕꯨ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯗꯣꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒꯗꯤ ꯃꯥ ꯍꯦꯛ ꯊꯦꯡꯅꯈꯤꯕꯗꯩꯗꯤ ꯃꯃꯩꯗꯗꯤ ꯌꯨꯝꯗꯧꯅ ꯁꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯆꯠꯂꯅꯤ ꯏꯔꯨ ꯃꯥꯏꯊꯕ ꯀꯩꯗꯧꯕ ꯇꯧꯔ ꯃꯥꯏꯔ ꯃꯅꯥꯛ ꯆꯠꯂꯨꯔꯅꯤ ꯑꯗꯩ ꯁꯣꯝꯗ ꯃꯌꯥꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯅꯤ ꯑꯗꯩ ꯅꯥꯇꯩ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏꯁꯤ ꯀꯩꯕ ꯑꯃꯨꯛ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯂꯣꯛ ꯑꯃꯗ ꯀꯨꯝꯃꯒ ꯀꯩꯅꯣ ꯆꯠꯂꯨꯕꯗꯣ ꯌꯥꯝ ꯁꯥꯊꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯣꯏꯕꯐꯥꯎ ꯌꯥꯝ ꯆꯠꯂꯦꯕ ꯂꯣꯛ ꯑꯃꯗ ꯀꯨꯝꯃꯦ ꯍꯥꯏ ꯃꯐꯝ ꯃꯃꯤꯡꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯂꯣꯛꯇꯨ ꯀꯥꯎꯔꯦ ꯂꯣꯛꯁꯦ ꯀꯩꯕ ꯀꯩꯅꯣ ꯐꯥꯎꯔ ꯑꯁꯣꯝꯗꯅ ꯋꯥꯡꯕꯗꯨꯅ ꯀꯩꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯆꯠꯄ ꯃꯣꯏ ꯈꯨꯟꯖꯥꯁꯤꯡ ꯌꯥꯝ ꯁꯄꯣꯔꯠ ꯖꯤꯞꯁꯤ ꯇꯧꯔ ꯆꯠꯄꯅꯦ ꯒꯥꯔꯤ ꯃꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯐꯤꯜꯝꯁꯤꯗ ꯌꯥꯎꯕ ꯁꯤꯟ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅꯦꯃꯥꯒꯤ ꯅꯠꯇꯦ ꯀꯣꯏꯕ ꯆꯠꯂꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕꯗꯣ ꯗꯦ ꯇꯥꯏꯝꯗꯤ ꯑꯩꯈꯣꯏ ꯐ꯭ꯔꯤꯅꯦ ꯅꯨꯡꯗꯥꯡꯗꯅꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯝꯗꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯁꯤꯃꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯀꯔꯤꯝ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯀꯁꯣꯡ ꯈꯨꯂꯦꯟꯁꯤ ꯃꯍꯧꯁꯥꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯈꯤꯗꯅꯀꯣ ꯑꯗꯨꯅ ꯆꯠꯄꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁ ꯀꯁꯣꯡ ꯈꯨꯂꯦꯟꯅꯤ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯁꯦ ꯇꯟꯇꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒꯗꯤ ꯃꯐꯝ ꯆꯠꯂꯨꯔꯀꯥꯟꯗ ꯂꯩꯔꯝꯃꯤ ꯐꯤꯕꯝꯗꯨꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯕꯗꯣ ꯑꯗꯨꯅ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯕꯨ ꯍꯧꯖꯤꯛꯐꯥꯎ ꯐꯣꯟ ꯅꯝꯕꯔ ꯄꯥꯏꯅꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯔꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯀꯨꯝꯃꯀꯥꯟꯗꯀꯣ ꯉꯥ ꯐꯥꯗꯅ ꯆꯤꯡꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕ ꯕꯣꯝ ꯀꯥꯞꯄꯒ ꯃꯣꯏꯁꯦ ꯑꯍꯤꯡ ꯂꯦꯛꯑꯒ ꯁꯥ ꯀꯥꯞꯇꯅꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗ ꯃꯣꯏꯅ ꯑꯩꯈꯣই ꯉꯥꯀꯨꯞꯁꯦ ꯇꯨꯔꯦꯟꯗꯩ ꯐꯥꯕ ꯉꯥꯀꯨꯞꯁꯦ ꯊꯣꯡꯕ ꯃꯣꯏꯅ ꯆꯥꯛꯀꯣ ꯍꯥꯏꯅꯀꯣ ꯑꯗꯩ ꯃꯆꯨ ꯃꯃꯦꯟ ꯀꯩꯀꯥ ꯊꯥꯛꯇꯕꯅꯤꯅ ꯁꯨꯝ
ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯗꯅ ꯀꯩ ꯉꯥ ꯃꯈꯜꯒꯗꯤ ꯐꯩ ꯃꯣꯏꯗꯨ ꯌꯥꯏꯌꯦ ꯃꯁꯛ ꯈꯪꯗꯕ ꯉꯥ ꯁ꯭ꯋꯥꯏꯗ ꯐꯪꯗꯕ ꯉꯥꯛꯇ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏꯁꯤ ꯕꯣꯔꯗꯔꯗ ꯑꯁꯣꯝꯗ ꯃꯦꯟꯃꯥꯔꯗ ꯄꯨꯕꯤꯒꯦ ꯍꯥꯏꯌꯦ ꯅꯛꯑꯦ ꯌꯥꯝ 50 ꯀꯤꯂꯣꯃꯤꯇꯔ ꯑꯣꯏ ꯑꯃ ꯍꯥꯏ ꯃꯣꯏꯅ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯁꯣꯝꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ VIP ꯂꯥꯛꯄꯒꯤ ꯄꯨꯂꯤꯁꯅꯅꯤ ꯑꯩꯈꯣꯏ ꯄꯨꯕꯤꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯑꯣꯐꯤꯁꯤꯗꯣ ꯑꯉꯥꯡꯒꯤ ꯇꯥꯡꯈꯨꯜ ꯃꯆꯥꯅꯤ ꯎꯈ꯭ꯔꯨꯜꯗꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯪꯀꯜ ꯑꯅ ꯑꯩꯈꯣꯏꯗ ꯑꯗ ꯃꯥꯅ ꯄꯨꯕꯤꯒꯦ ꯍꯥꯏꯕꯁꯤꯗ ꯆꯠꯂꯁꯤꯀꯣ ꯍꯥꯏꯔꯀꯥꯟꯗ ꯁꯣꯝꯗ VIP ꯃꯌꯥꯝ ꯂꯥꯛꯇ ꯄꯨꯂꯤꯁꯇꯣ ꯑꯗꯣꯝꯗ ꯑꯦꯡꯒꯦꯖ ꯇꯧꯊꯣꯛꯈꯤꯕ ꯆꯠꯍꯧꯗ꯭ꯔꯦꯕ ꯀꯌꯥ ꯅꯨꯡꯁꯤꯒꯦꯕꯨ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯒꯤꯗꯤ ꯃꯣꯏꯅ ꯃꯊꯧ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯃꯣꯏꯁꯨ ꯌꯥꯎꯔꯒ ꯁꯪꯕꯤꯔꯒ ꯁꯪꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝ ꯅꯝꯕꯗꯨ ꯌꯦꯡꯖꯕ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯃꯣꯏꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯒꯤꯠ ꯏꯕꯥꯅꯤꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯖꯟꯕ ꯃꯥꯅ ꯄꯨꯔꯦ ꯁꯦꯀꯦꯟ ꯑꯣꯐꯤꯁꯤꯅ ꯁꯣꯝꯗ ꯐꯤꯂꯝ ꯀꯟꯅ ꯅꯝꯃꯤꯕꯅꯤꯀꯣ ꯏꯕꯥꯅꯤ ꯌꯥꯎꯗꯕ ꯃꯇꯝꯁꯦ ꯄꯨꯔꯒ ꯃꯥꯏ ꯀ꯭ꯋꯥꯇꯔꯗ ꯄꯨꯁꯤꯜꯂꯒ ꯆꯥꯛ ꯄꯤꯖꯩ ꯃꯥꯅ ꯆꯥꯛ ꯆꯥꯎꯁꯤ ꯑꯩꯒꯤꯗ ꯆꯠꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯣꯝ ꯈꯨꯂꯦꯟꯗ ꯀꯥꯞꯄ ꯐꯪꯉꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯁꯤꯃꯛꯁꯨ ꯑꯌꯥꯕ ꯄꯤꯔꯒꯗꯤꯀꯣ ꯑꯣꯏꯔꯛꯄ ꯑꯣꯏꯔꯁꯅꯨ ꯁꯤꯅꯦꯃꯥꯁꯦ ꯅꯝꯃꯤꯉꯩ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯋꯥꯕ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯗꯨꯗꯩꯗꯤ ꯋꯥꯏꯅ ꯈꯪꯉꯤꯁꯤ ꯀꯃꯥꯏꯅ ꯈꯜꯂꯤꯅꯣ ꯍꯧꯖꯤꯛꯁꯤ ꯁꯨꯝ ꯈꯜꯂꯤꯕ ꯍꯥꯏꯗꯤ ꯊꯣꯛꯇ꯭ꯔꯦꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯕ ꯁꯨꯝ ꯍꯧꯖꯤꯛ ꯋꯥꯔꯤ ꯂꯤꯕꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯋꯥꯕ ꯋꯥꯗꯤ ꯂꯥꯛꯑꯦ ꯇꯧꯕꯇꯕꯨ ꯁꯤꯜ ꯑꯃꯈꯛ ꯌꯥꯎꯒꯤ ꯀꯁꯣꯝ ꯈꯨꯂꯦꯟꯗ ꯐꯤꯂꯝꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯀꯁꯣꯝ ꯈꯨꯂꯦꯟ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯍꯤꯡꯗ ꯑꯩ ꯏꯁꯥꯁꯤ ꯃꯌꯥꯝ ꯏꯪꯉꯤꯕ ꯇꯥꯏꯃꯤꯡꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯎꯔꯦꯗꯅꯀꯣ ꯅꯣꯡ ꯈꯥꯛꯄ ꯅꯣꯡ ꯇꯥꯕ ꯀꯩꯅꯣ ꯇꯧ ꯎꯠꯂꯤꯁꯦ ꯁꯤꯗ ꯑꯩꯁꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯃꯈꯛ ꯁꯤꯅꯦꯃꯥꯁꯤ ꯃꯆꯦꯠ ꯈꯤꯇꯪ ꯋꯥꯔꯤ ꯌꯥꯎꯕꯅꯤꯀꯣ ꯌꯥꯝ ꯅꯠꯇꯕꯗ ꯁꯤꯅꯦꯃꯥꯁꯤꯗ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯃꯈꯛ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯂꯧꯕ ꯑꯩꯅ ꯃꯄꯥꯟꯁꯤꯗ ꯐꯤꯔꯦꯞ ꯂꯧꯕ ꯊꯣꯛꯂꯛꯄꯁꯤ ꯑꯍꯤꯡꯗꯅꯤ ꯄꯨꯡ 12 ꯃꯇꯨꯡꯅꯤ ꯑꯗꯨ ꯅꯣꯡꯁꯤ 12 ꯃꯇꯨꯡ 2ꯕꯨ ꯇꯥꯔꯛꯑ ꯃꯥꯅꯦꯗ ꯑꯗꯨ ꯐꯨꯟ ꯏꯁꯥꯁꯤ ꯆꯣꯠꯂꯒ ꯆꯪꯉꯛꯄꯅꯤ ꯃꯥꯁꯤ ꯅꯣꯡꯃꯔꯛꯇ ꯂꯦꯞꯄꯤ ꯌꯥꯝ ꯊꯤ ꯏꯪꯉꯤ ꯑꯗꯨꯀꯥꯟꯗꯗꯤ ꯑꯗꯩ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯪꯕꯤꯔꯀꯥꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯐꯤꯔꯣꯟ ꯀꯩꯅꯣ ꯇꯧꯕꯤꯗꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯁꯥꯊꯤꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯏꯪꯕ ꯈꯨꯏꯪꯗꯣ ꯑꯗꯨꯀꯥꯟꯗ ꯑꯁ ꯁꯤꯕꯨ ꯁꯤꯅꯦꯃꯥꯅ ꯇꯧꯔꯤꯁꯤꯕꯣꯅ ꯀꯥꯏꯅ ꯈꯜꯂꯦꯕ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯋꯥꯕ ꯋꯥꯔꯤꯗꯤ ꯑꯝꯇ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯊꯦꯡꯕ ꯑꯃꯝꯕ ꯑꯍꯤꯡ ꯍꯥꯏꯁꯨ ꯑꯣꯏꯕꯅꯤ나 ꯑꯗꯒꯤ ꯃꯐꯝꯁꯤꯁꯨ ꯅꯥꯔꯛ ꯃꯣꯡꯁꯣꯡꯒ ꯑꯣꯏꯔꯒ ꯑꯣꯏꯕꯅꯤ나 ꯑꯁꯣꯛ ꯑꯄꯟꯒꯗꯤ ꯌꯥꯎꯈꯤꯗꯕ꯭ꯔꯥ ꯆꯦꯟꯕ ꯈꯣꯠꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯇ꯭ꯔꯦꯂꯔꯗ ꯍꯧꯖꯤꯛꯀꯤ ꯌꯥꯎꯔꯤꯕ ꯖꯒꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ ꯎꯈ꯭ꯔꯨꯜꯂꯣꯝꯗ ꯑꯌꯥꯝꯕ ꯑꯣꯏꯔꯦ ꯃꯄꯥꯟꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯗꯤ ꯑꯗꯨꯒ ꯃꯅꯨꯡꯗꯅꯤ ꯀꯥ ꯑꯃꯈꯛꯀꯤ ꯀꯁꯣꯝ ꯈꯨꯂꯦꯟꯗꯗꯤ ꯀꯥ ꯑꯃꯈꯛꯀꯤ ꯍꯣꯏ ꯂꯝꯕꯤꯗ ꯃꯇꯦꯛ ꯈꯔ ꯌꯥꯎꯔꯦ ꯀꯁꯣꯝ ꯈꯨꯂꯦꯟꯗ ꯅꯝꯃꯤꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃꯗ ꯅꯝꯕꯅꯤ ꯀꯌꯥꯃꯨꯛ ꯆꯥꯎꯔꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯟ ꯍꯥꯏꯒꯠꯄ ꯌꯥꯏ ꯀ꯭ꯔꯦꯟ ꯆꯥꯎꯔꯕ ꯀ꯭ꯔꯦꯟꯁꯦ ꯊꯧꯖꯟꯕ ꯌꯥꯏ ꯃꯅꯨꯡꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯛꯄꯗ ꯁꯒꯨꯝ ꯃꯅꯥꯇꯣꯡꯗ ꯍꯥꯏꯒꯠꯂꯛꯄꯗ ꯀꯩꯝꯇ ꯗꯤꯁꯇꯔꯕ ꯇꯧꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯕ ꯖꯥꯠꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤꯗꯣꯛꯑꯃꯁꯨ ꯌꯥꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯂꯤꯞ ꯆꯠꯈꯤꯗꯅ ꯂꯩꯕꯥꯛ ꯅꯤꯡꯈꯥꯏꯈꯤꯗꯅꯕ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯍꯧꯗꯦ ꯑꯩ ꯈꯤꯇꯪ ꯏꯔꯥꯡ ꯂꯩꯇ꯭ꯔꯤ ꯃꯃꯥꯡꯗ ꯑꯃꯨꯛꯀ ꯆꯠꯂꯨꯏ ꯀꯩꯁꯨꯝ ꯇꯧꯍꯧꯗꯦ ꯂꯩꯍꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯑꯦꯟꯖꯦꯜꯒꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯑꯅꯤ ꯑꯗꯒꯤ ꯇꯥꯃꯣ ꯑꯅꯤꯅꯁꯨ ꯍꯥꯏꯔꯦ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯦ ꯑꯗꯣ ꯑꯦꯟꯖꯦꯜꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯛꯄꯁꯤꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯂꯩꯔꯒꯗꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯆꯞ ꯃꯥꯟꯅꯩꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯕꯦꯡꯛꯅꯤ ꯍꯥꯏꯕ ꯕꯦꯡꯛꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯗꯨꯗ ꯐꯦꯃꯤꯂꯤ ꯑꯃ ꯑꯅꯤ ꯂꯩꯔꯝꯃꯦꯕ ꯃꯣꯏꯁꯦ ꯀꯩꯅꯣꯒꯤ ꯃꯣꯏ ꯌꯨꯝ ꯁꯥꯕꯒꯤ ꯂꯣꯏꯗ꯭ꯔꯤꯕꯒꯤ ꯑꯗꯨꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗ ꯑꯩꯗꯤ ꯏꯆꯦ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯌꯦ ꯏꯆꯦꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯪꯁꯨ ꯑꯗꯨꯗ ꯁꯣ ꯆꯠꯂꯨꯔꯦꯕ ꯑꯗꯣ ꯏꯆꯦꯗꯣ ꯊꯦꯡꯅꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯣꯏꯅꯒ ꯑꯁ ꯌꯥꯝ ꯂꯨꯅꯒ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯂꯨꯅ ꯇꯧꯕ ꯆꯥꯡꯁꯦ ꯑꯩꯁꯦ ꯇꯨꯝꯃꯒ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯤ ꯈꯔ ꯑꯗꯨꯝ ꯑꯩꯁꯦ ꯐꯣꯇꯣ ꯀꯥꯞꯀꯦ ꯈꯣꯠꯀꯦꯅ ꯂꯥꯛꯄꯁꯦ ꯑꯁ ꯃꯥꯅꯒ ꯑꯁ ꯃꯥ ꯑꯩꯁꯦ ꯄꯨꯔꯥ ꯁꯦꯂꯤꯕ꯭ꯔꯤꯇꯤꯁꯅꯤꯀꯣ ꯃꯥꯅ ꯍꯥꯏꯔꯤ ꯇꯧꯔꯤꯁꯦ ꯃꯥ ꯇꯨꯝꯃꯤ ꯃꯥ ꯍꯧꯒꯠꯄ ꯌꯥꯗꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯁꯨꯇꯤꯡ ꯇꯧꯗꯦ ꯆꯠꯈ꯭ꯔꯣ ꯀꯥꯏꯅꯀꯣ ꯌꯥꯝ ꯂꯨꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯊꯃꯣꯏꯗꯀꯣ ꯃꯣꯏꯅ ꯂꯨꯅ ꯇꯧꯕꯤꯕꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯅꯍꯥꯟ ꯆꯠꯈꯤꯕꯁꯨ ꯑꯃꯨꯛꯀ ꯊꯦꯡꯅꯩꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯧꯖꯤꯛ ꯄꯟꯕꯤꯔꯤꯕꯁꯤꯡꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯐꯁꯤꯗꯁꯨ ꯌꯦꯡꯕ ꯌꯥꯎꯕꯁꯨ ꯑꯣꯏꯔꯝꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯐꯖꯕ ꯅꯨꯡꯁꯤꯕ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯃꯌꯥꯝꯅ ꯎꯠꯄꯤꯔꯛꯄꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯣꯖꯥꯗꯒꯤ ꯍꯧꯔꯒꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯐꯤल्मꯁꯦ 21 ꯗꯤꯁꯦꯝꯕꯔꯗ ꯎꯠꯇꯣꯔꯦ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯗꯣꯔꯦ ꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯆꯦꯛꯄꯣꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯗꯤ ꯑꯩꯗꯤ ꯇꯤꯀꯦꯠ ꯀꯛꯆꯔꯦ ꯂꯩꯔꯦ ꯑꯩꯁꯨ ꯇꯤꯀꯦꯠ ꯀꯛꯆꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕ ꯂꯥꯛꯄꯤꯔꯣ ꯑꯩ ꯀꯛꯆꯔꯦ ꯑꯗꯨꯅ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ
banner sigi makha khakta da film ko manate toan no banner da kumbani adu bo ta sengna hajen binata bida sigi banner sigi makha da kumba film si akoi team si thingna jaba ko gi naw mehes thingna jaba hai ba producer si thingna jaba khoi da lebak yam phaba mani sale su phajana changam ngani magi se sale yam change maram de akoi da dubbing toba khangde adagi si akoi hanjan yenga si soi si tok se na tawnagi madramana chaba takpa mayam si patana mayam si pelal le artist sing se abajan tawe si gamta thanks aga chari aduga ta sengna amko so hai jage koin ing basi ya namba phangari thingman mi si ai walking am chakalle inga so dum chale hari ban mi si ai hawala chapat napi sing se ngoro me ai ngai un tai un yam tin tai yam tin tai aduga sing don du da ising si asuki matik nungai kare ahing chu phasi jalo ta le achaw tengki si taw ising ta le ising ge problem lite ado ingra ba marak tu da sigi ka simuk shawba ising am khak le lampak me yai du da masi akhoi gi khu si kitang hena luram gadra madu gi sing sina khoi si jom chai thaba da yam nungai ahing ba nungsa thorba matam sida asigumba nadagi ta sing ningsang ubda am si ba hai ta le matam da khoi taw gi ba khoi miam chak gi ba khot gi ba adi chak thong ba ma pui ada asuki matik thadagi akoina hari film sida labor thadagi dialogue phabai nungai bise masi dialogue phadana taw mina di khangaro akoi di theater su tawjabani dialogue pharaga di akoina film ama taw matam da intentional choice nama yawe sigi matang sida ai shmain taw gimit shmai yenge shmain taw gisa akoina dialogue to pharamina ai ngondi gi thoksara eba khutak ta makeup tauring da akoina damo hojing namdi sisini ko tamona swain tholpa thongjini swain tholpa si akoi hajar ke ko harga once first okay action na tak to si okay habi yo adu to bi nu sini akoina hajari di second take third take hogi lobi ro ba agi first phawoi phadoi dialogue to khangbo mundana ngangi baduna hayeng film nen tawraga di yaroi phajaba yaroi film se aduna si yam hajaningi agi di message ne khoi film tawri sing se yam hajabani then akwai screenplay se karino loi khangale whole film se koi khangale script pire dialogue phari ni dana hojik na mi si screenplay se karino akwai da actor singta khangan bidaba haib tare adne screenplay to wasida yam toy hajab ni hanjan hairkani akwai na film of the emotional choice emotional journey haibam yawe mayai tikang de horen kalo last sin duna han number show mai convenient hangama pan marakta nipa ma sido re hardi hangama pan saling de namau de ni ma no mai ka phau de ni hangama pan marakta han de ni adugi mathaki sil myam de ma kari role kari character no kari dawdi no khangan dra kamai tawni acting se sumba haijabadi masida yam nungai gi habani masi mangna hekta masi film si am phajare adu tawe habdudi yengbiri ba viewers gi panda leire ai khoi di best level da honagi haitai ta honaja gi bene ko myam changdana mayam su penbiro tang kumla thuda lakpiro akhoi myam cooperation pibiro hari film se akhoi success in view and agi message mai thamjage thaga cheri MSFDS ta sujoi shudana lakpiu akhoi ga duga utoi se matam ani da ne pung ani da amane duga pung manga da amaga so se adana angel gi mai kai da ge mo wahum khra thambiu hoi mayam aigi tangpul ijin nausing aduga Maitei rom da sugo ai ngonda toine yengbiba adum aigi fencing haiba dare aduga mayamna the check post haiba film ase date 21 December gi pung ani taba madam da MSFTS da shoidana yengbiba lao madam se pung ani da ama aduga pung manga da ama haina khaidogni aduna mayamna akoi gi production ase support tabo oina aduga artist mayam da ju nungsibiba oina akoi gi film se release tabo da madam da mapung phaba mo oininga hena mayamna support tawbo sungchoshetna lakpiyo ojagi tege mo thambiyo samana bo wafam ni thamjagadori se koina sai tamona takpi gi bodo tongan ma banner mayam gi makha da film mayam ma koina kumja kharaga su koina thengnarakpa experience aduga sigi film jigi manung da koina thengnajar bo khara do pawdam jaba kaktani mane aduga hayeng mayamna hawi hawte dudi hayeng hawtang mayam haibi ga doini aduna tarik December gi date 21 da MSFDS ta mayam lakpidana koina paijari busigum ticket se lawiraga hangbam do sai merina na thambigre aduna Singjamei 360 adega topa mana chingmarong sidagi mayam lawbiro adai koi masen support tongminasi asimangai re thamjan wafam kasu atai haninga leji thaga chari oja tamogi mo haibiu
ticket lagi mana? ticket sih tamu ini ke ticket ama apa yang view Lawyer kan ticket tu nak capture lagi. ticket sih kau pai dap Cinema sih yang benda interesting boleh tu wafam saya cuma mana benda. Ini cerita yang kerja benda. Hai view. Ya, ahan benda. Writer lain, director lain, production lain, banner sih. Segi legal motion picture saya buat. Segi makanya saya tahu film sih. Setiap kau ni yang bukan ada yang interesting boleh wafam am khak leh sih kau ni kan dah. Aku sih singi jaga, macam number jaga film. Wari sih live bukan usih bawa. Aduga kumi besi singi na singi. Tamgi na tamgi. Sidania ini yang nungai ni nak kanjari bukan usih mah. Kau simre saya bayi. Aisal angel hoy. Moisi tangkul gi. Aidi singi kan oma sehari ini karakter melalui ni bukan. Si asyang ba cingmi atau ni. Sehari ba mapam ni. Sasinabam tu nanti. Asin ini nungai ni nak kanjari bukan usih mah sih. Ado na 21 sih lag piro. 21 sih dah aina hype taza benda ai confirm di wajah deh. 21 ke 25 ke hype mal. Ani thong nak kau ke hype mal. Masih ki pose ai confirm di wajah deh. 21 sih sung choy dah na. Hype timing sih lag piro ga. Mayam pun namak sek pose film sih. Aku tu loh miyang tamin aja tu ga. Apa tu pun nam tu mayam lomin aja. Apa pun tu tham jai. Thaga ceri tamu sur deh. Amrena. Ai mo tu ke syam hai ni ngai jadi dah. Saya lagi film ki awal tu ngai lagi hospitality ki matang dah. Wari mayam sabire. Tamu yo jauh mayam nusu ko. Aduga ai na hygienic badi producer bukan biu. Hadi akoi na film tu song thok ser ai se. Akoi bu film yahon biri se. Producer tu ki mapan dagi ne bako. Aduna sen puthok pi na ba miyam leitraga di akoi film da kana na puthok pi rakane. Kana na nek pi rakane. Director mayam lai, editor mayam lai, filmmaker mayam lai. Tobu to cameraman mayam lai. Si mayam ji sen pi ra nek pi ji producer ne tawo na tra. Ana producer leitraga di akoi na film da changer song jari ba mi na masa khangbi ri hai ji si chu khangbi roi doi ne ko. Ana producer kan ba hai ba sida koi na kumjari ba film si nungai bor nungai ta ba hai bu na hayeng yeng matung da public na comment pi biu. Semtok chana bagi tanja laujagi ko premier show sida aduga mayamna ticket lupa chani yang kai pi ba chahum pi ba hai si yamna yangba paisa de nate nong magi nupam dadi magi thausen yog di hai tare ko aduna nupi na kwa cha de lupa chahum jami ja thok bo yori pon ada aina hajaning madi koi film gi artist sing bo nung si biu du maru ne producer nung si biu producer nung si ba hai sida ticket ka aga film yang bira aga revenue ketang koi film da changje khri ba mayam du ketang kabira aga di koi gi yamba mahesh konsamna magi banner liklam motion pictures have a banner se sigi makha next film ama mung lang la kane ne khajai ko ada producer mayam se film jina mana ga aduga koi gi irei cha mayam sina phajana yengbi da na hall ga ji koi itak tak pa mi manga tara ka yeng ga di adum lost ta atale ga di mathang da producer du na film ama puthok mangam oi hai tare next film ko aduna ai gi mot di artist sing bu nung sibi maro ina producer nung sibi ba hai ba sida ticket ama mung ka ga film gi mahau se lobiu adu hall sin numit tu December 21 2025 ko hoji yor ka dore numit kun ni muk ta ngai re hall se fulan biu hai bisne bai ha ji asing bagi ade di mathang tu film puthorok na bai tare ko thona do asing bai ni thona je pina doi ne ba oh sing se hoi hari ba film sida tangul si angel mathan na te sai bi re ko hoi aina tangulon da tangun gi film am yaw matam da tangulon chimpa pur ga ngang muskal luni asida angel gi father saba awo haibra ama yawri masi kyam nuai re kyam talent lege haiba masi maite lon sida ma live sound lo bista father ngang hol tangul actor manga tra yawi ko masi loin ma maite ron father ngang gi chimpa yam pui aduna amuk hanjan jara bada sumaina ekhoi na thengna jar ko experience me adu lijabani aduga film su yengbiu matang diam cha da ba hai tare film yeng na hojik aikhoi manipur da karam ba situation lei kramain tori aigi maruk mapang ichila naw imari mayam mayum chang phang da na lei hojik she masi gi su aikhoi na nom ba gi manung da mikup amtang aikhoi su ba situation da lei ko hai ba se masi khandami na se hai ba su aigi mod ka thumjagi ado loshilak pasoy na ko hai wari se yam hangning ba adagi sading wari di myam yam ado matam ya kakna balai bani na loshilak pagi pungja do yoshilak pag loina na angel dagi tangkhul dialect hai tare film si yeng balak piu hai da nam tan thank you hoi like yang sot naw kala tangkhul naw psychology iwi shongai na ring pa shalam hangji phun ni shite leye
ई तांखुई एक्ट्रेस सा खने का आज मैटे वी फिल्म हिली खंगरो मेन रोल सा द खंगरो सम फंगी जेन इथुम तांखु नाव साइकोर नला इथुम तांखु आर्टिस्ट मांगली ग गतो मनिंगला इथुम मणिपुरी ले देखले आर्टिस्ट साइकोर ली ग गतोम सा द फिल्मी MFSTS ली होशोइला रायंग मिलो डिसेंबर वी डे 21 जिनमी पुंखनी ली काप्रे जेन साइकोर न ग गतोम कला लेशी खनि सा द टिकेट आबु खुइलगा रायंग मिसर लोबला टिकेट वे अमन बशाकनी एम फंगा मांगे ताखनर मुंग सामरे ली साइकोर ली हांगाय लिंगशिला गा मान हाइसी अब तो लादी लोई चुम आई लोई चुम में तांगु लोई खाऊं गनी मान हाइसी मैटे लोंदा इसे योइन ताबदा आइदे मैटे लोंदा दम सानरमगा सट लाउना चेंज तौगिबदा ताबा सम नुंगाई अदुगा मसिनी हाइदी अखोई लेमिनरिबा फुरुप मसेलसे नुशीनना अखोई अमतनी हाइबगी कहे लंगलादुना अचेतपा ओइना लिंगमिनरगा नुशीसाना स्माइना लेमिनसी हाइबा पाउजिल सिगा लोइना अखोई लोइशिलकपगी तांजादो लौजब ओइना पोस्टर से अमतंग मथंग मथंग अमतंग येथोकपिनबा अखोई ओजादे कन्ना फावसिनाने ओजादा पुना सेगाय हलजिरा खंगदे ओजा सेगाय रोयबा ओ या मनिंग द लेरबा सेम ने बको अदुगा सी पोस्टर से ये लिंग तांजा से लौरगा अमुको सो हना निंगसिंग जगे अखोई MC शॉर्ट्स लिकलम YouTube चैनल से मयाम सुख सोय सोयदना संग होजिक से दम सर्च तौबिरो YouTube ता अदुगा सब्सक्राइब तौसबियु शेयर तौबियु लाइक तौबियु हाइदी बथंग ताबा सिंगदा अखोई तोगान तोगान बा शॉर्ट फिल्म्स ना चिंगबा याम इंटरेस्टिंग ओइबा महाव मयाम अमा पीबा याबा अदुगुंबा शॉर्ट फिल्म मैम सुसोई सोयदना थागचरकनी अदुगिदमक्ता मैमना सुसोई सोयदना शेयर तौबियु लाइक तौबियु सब्सक्राइब तौबियु अदुगा होजिक सिजु ट्रेलर अमा खोई होजिक थोरम लोशिलकपदा ट्रेलर से उच्चगदोइने अदुगा हारिबा ट्रेलर सिमक्सु हारिबा YouTube चैनल से MC शॉर्ट्स लिकलम YouTube चैनल सिदा अदुम फंगनी अदुना मैम सुसोई सोयदना चंगबियु सब्सक्राइब तौबियु हाइबा वाफम से थमजबगा लोइनना अखोई इंटरव्यू की पार्ट सिमदि मतंग स्टलोशन जगे अदुना लिंक्सिन बिखिबा इकाय खमनजरिबा ओजा सिंह अदगी MGL अदुगा तामोनी हाइनिंगाई लेतना सिंगजमई 360 गी माइकई दगी याम थागत पामसु नुंगाइबा फोंदोक चेरी अदुगा फिल्म सिसु यामना मणिपुर मियाम खतंग नतना अतोप लमगी मियाम नसु याम पामना येंगनाबा अदुगा कय हाइनी मयाम गी नुशिबदु हेने हेना मयाम हाना दगी लेरिबा नुशिबदो हेने हेना हेनबा ओइबा ओइबियु हाइबा वाफमसे थमजबगा लोइनना हाइनिंगाई लेतना थागत पा फोंदोक चेरी थैंक यू you want horrible. Thank you. Có em. Hello sir. HNC 報我等龍來，報 confirm word。即身表。Kari pono yaw ray si bo. Hey! Bugi kari ka lagu bro. Bugi kari na manakra pauni na nuai bro. Maram cha na idi adung mo kondau tau do bane da. Sir. Boleh re. Hey Lupi. Langsung makha kumo. Min le kumayo. Ang nahang so iti kum lumande. Hagulo ta dura. Elemba. Sir, lamit na national le. Kari no minang to si buding phan ne. Trak koi kini phang ni ko ai sa. Chen di cha ki de na. Chen yo re buding san habiya. Uduk manan dro bus. Hey! Hey! Nang kishke na. Chane kya tan ja yo. Hey! ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯤꯠ ꯑꯈꯣꯡ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯩꯈꯣꯏ ꯔꯛꯇꯒꯤ ꯈꯛ ꯂꯥꯞꯅ ꯆꯠꯄ ꯌꯥꯏ Nang kana.